ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯏꯕꯦꯝꯃ ꯅꯣꯡꯃꯒꯤ ꯍꯤꯗꯥꯛ ꯒꯤꯂꯥꯁ ꯑꯝꯇꯪ ꯍꯦꯛ ꯊꯛꯍꯧꯗꯕꯗꯅꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯨ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯉꯥꯛꯇ ꯖꯒꯣꯏꯕꯨ ꯁꯥꯕꯣ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯉꯥꯛꯇꯅꯤ ꯎꯔꯛꯀꯗꯣꯏꯁꯦ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯁꯤꯗ ꯌꯥꯜꯂꯤꯕ ꯐꯤꯁꯤꯡꯁꯦ ꯍꯣꯔꯦꯟ ꯀꯩꯀꯩꯅꯣ ꯑꯣꯏꯅ ꯎꯔꯛꯀꯗꯣꯏꯅꯤ ꯑꯁ ꯈꯜꯂꯨꯔꯒ ꯇꯨꯝꯗꯧꯕ ꯇꯜꯂꯤꯗ 1 2 3 okay back ya. Drone tane zikir çıkıyor. Thank you, brother. Sagei Yemen 남자리봐 Guitarist Mr. Kona Aira Aira Aira